ngasi amuk ibungo mahagi thogal tawbagi tanja aigi ifamda pinabire masida mukta ishor bu yamna thagat jabani aduga mayam busu Prabhu Jisu Krista gi mingda khurumjadi ngasi aina phongdok jagadaba ishor gi wahi asi yamna maru oiba amasu yamna luba wafamni haibase aina haijaningi maramdi miyoi kharanadi masigi wafam ase loksinbada natraga inna chatpada khara luna thokpasu yai haibase aina khanjabani अदुबु ईश्वरगी वाहिगी मतुंग इन्ना मसीगी वाफम असे फोंदोकजगे हाइना इना थौरांगजबनी अदुना ngasiगी आइगी सारमोन असिगी हिरम अदुदी ईश्वरना प्रार्थनागी पाउखुम करम्बा मतमदा पीबी असुम हाइना थमजबनी हिरम असिदा हंगलिबा वाहंग असि खरा अरुबा वाहंग अमदी ओय अदुबु ngasiगी सारमोन असि तारबा मतुंगददी इसाना इसादा वाहंग कया अमसु हंगनी अदुगा ina thamjariba hiram asigi arthasu khara mayek sengna khangba ngamgadra haina aina thajaba thamjabani aduna thamjariba hiram asiga mari leinaba ishorgi wahi adu bible dagi yengminasi ani shuba korinthio pandu tarani thoi pada tarada yengsi maram adugi damak aina krista gi maram gi damak ason bada mingchat athi bada anang bada thina ot bada achin bada apian ba oijai maramdi aina sonba matam aduda ipangal kalli tamina khraba wahisi ibumona khoi mayam gi mathakta bor pinabiba oisanu amen nungsiraba marupsing aikhoi प्रार्थना दी तौनिंगबा मतमदा तौई अदुबु अखोना तौरिबा प्रार्थना की पाउखुम अदुदी ईश्वरना मागी अनिंगबा मागी अचाबा मतमदा पीबीबनी अइना हाइजनिंगबदी ईश्वर की पाउखुम असे यामना थुना हेक्ता अखोइना फंगदे अदु थेंगना पीबसु तौदे अदुबु थाजबा अखोइ खुदिंगमकी पुंसीदा अखोइना खल्लिबा वाफम अमदी ईश्वरना अइगी प्रार्थना की पाउखुम असे करिगी पीबीदब नो हाइबसिनी नत्रगा करम्बा मतमदा पीदो नो हाइना अखोइना खनबसिनी अदुगा मु वाफम अमना अखोइगी प्रार्थना की पाखुम पीबदा ईश्वरना मतम यामना चंगहनबसिना करिगिनो करिगुंबा मतमददी करिगुंबा वाफम खरगी दमा अखोइगी प्रार्थना की पाखुम असे यामना थुना फंगबसु यावबनी अदुगा अमुक अखोइना कनागुंबा मियोई खरगी टेस्टिमोनी दगी ताबा फंगी मदुदी मखोइगी प्रार्थना की पाखुम अदु फंगबदा मतम सांगना चंगी हाइबा अदुना मतम अयामबदा अखोइगी प्रार्थना की पाखुम असिदा ईश्वरना मतम चंगहनबसि करिगिनो अहानबदा मसिगी मतांग असिदा अखोइ तेलपना अखोइ येंगमिनसि ईश्वरना प्रार्थना की पाखुमदा मतम चंगहनबा मसिगी मतांगदा अइना अहानबदा हाइजनिंगबदी अखोइना अखांग कनबा ओइननबा ईश्वरना प्रार्थना की पाउखुम पीबदा मतम चंगहनबनी अखोइना हेक हाइजबगा मदुगी पाउखुम अदु फंगलगदी अखांग कनबा हाइबसे अखोइना खंगलोय मथंगददी अखोइना ngaजबा हाइननबा प्रार्थना की पाउखुम फंगबदा मतम चंगबनी मियोइबदी अखोइ इसादा अदुगा इसागी ओइना लेजरिबा प्रॉपर्टी दा अखोइ मदुदा अयामबा अखोइ ngaजबनी अदुना प्रार्थना तौबसिना तंबीबसिदी इसादा ngaजबा तोक्तुना ईश्वरदा ngaजबसे तंबीबनी अदुना ईश्वरना मतम चंगहनबा नत्ती अखोइगी मरमना प्रार्थना की पाउखुमदो मतम चंगबनी मरमदी अखोइना अखांग कनबा अमसुंग ईश्वरदा ngaजबसि हैननबा इबुंगो महंग अखोइदा तंबीबनी अदुगा मथंगदा अमुक अइगी मपुंग फादबदो मसक सेंगना खंगननबा प्रार्थना की पाउखुमदा मतम चंगहनबनी नंग अइना मतिक चाबा मी अदो ओइरगदी अखोइना प्रार्थना तौद्रसु यारे इसाना असोम होनदुना माइ पाकननबा अखोइ तौरमगदबनी मपुंग फादबा मतिक चादबगी मरमना अखोइना प्रार्थना से तौबनी अइगी मतिक चादबदो सेंगना खंगहननबा ईश्वरना पाउखुमबिरकपदा मतम चंगबनी माइचौ यशयानसु ईश्वरना माबु कौथोकपदा हाइबनी अइदी मतिक चादबनी अइदी सेंगदबा मीसिंगी मरक्ता लैबनी हाइना माना यामना सेंगना हाइबनी अदुगा अमुक मथंगददी ईश्वरना मागी वाही सिंगदा वासक्तुना हाइबिबदो
ꯀꯌꯥꯗ ꯆꯨꯝꯕꯅꯣ ꯀꯌꯥꯗ ꯑꯁꯦꯡꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯈꯪꯅꯅꯕ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯗ ꯊꯤꯟꯊꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝ ꯑꯩꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯏꯁꯣꯔꯅ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯕꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯗꯥꯅꯤꯌꯦꯜ ꯄꯟꯗꯨꯞ ꯃꯥꯄꯟ ꯄꯗ 12 ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯗꯥꯅꯤꯌꯦꯜ ꯄꯟꯗꯨꯞ ꯃꯥꯄꯟ ꯄꯗ 12 ꯑꯃꯁꯨꯡ 16 ꯁꯤ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯦ ꯗꯥꯅꯤꯌꯦꯜ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯧꯁꯤꯡ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯛꯅ ꯅꯣꯟꯖꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯑꯃꯈꯛ ꯃꯊꯛꯇ ꯇꯥꯔꯝꯃꯤ ꯑꯩꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯄꯨ ꯌꯦꯡꯕꯗ ꯅꯨꯡꯁꯤꯔꯦ ꯃꯔꯝꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯔꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯨꯗꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯒꯥꯕ꯭ꯔꯤꯌꯦꯜ ꯍꯥꯏꯕ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯗꯥꯅꯤꯌꯦꯜꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝꯗꯤ ꯗꯥꯅꯤꯌꯦꯜꯅ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄ ꯏꯁꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔ ꯑꯃ ꯇꯧꯖꯕꯅꯤ ꯏꯁꯄꯦꯁꯤꯌꯦꯜ ꯄ꯭ꯔꯦꯌꯔ ꯍꯥꯏꯕꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯄ꯭ꯔꯦꯌꯔꯁꯨ ꯂꯩꯔꯤꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯔꯅꯤꯡ ꯗꯤꯚꯣꯁꯟ ꯐꯦꯃꯤꯂꯤ ꯗꯤꯚꯣꯁꯟ ꯆꯥꯔꯝꯗꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯆꯠꯂꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯃꯁꯤꯁꯤꯡ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯗꯥꯅꯤꯌꯦꯜꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯕꯁꯤꯗꯤ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯅꯣꯟꯖꯅ ꯌꯥꯝꯅ ꯇꯦꯡꯊꯥꯗꯨꯅ ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯍꯥꯏꯖꯕꯅꯤ ꯗꯥꯅꯤꯌꯦꯜꯅ ꯅꯣꯟꯖꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯕ꯭ꯔꯤꯌꯦꯜꯅ ꯂꯧꯁꯤꯡ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯄꯤꯒꯦ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯗꯥꯅꯤꯌꯦꯜꯒꯤ ꯍꯥꯏꯖꯕꯗꯨꯅ ꯏꯁꯣꯔꯅ ꯒꯥꯕ꯭ꯔꯤꯌꯦꯜꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯨꯅꯕ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯄ ꯑꯃꯗꯤ ꯅꯣꯟꯖꯕꯒ ꯇꯦꯡꯊꯥꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯁꯤꯗ ꯏꯁꯣꯔꯅ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯕꯤꯕꯅꯤ ꯃꯤ ꯈꯔꯅꯗꯤ ꯍꯥꯏꯕ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯥꯝꯅ ꯅꯣꯟꯖꯅ ꯍꯥꯏꯖꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯋꯥꯔꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯟꯖꯕꯅꯤ ꯅꯣꯟꯖꯕ ꯑꯁꯤꯅ ꯌꯥꯝꯅ ꯇꯦꯡꯊꯥꯕ ꯑꯁꯤꯅ ꯇꯥꯛꯄꯁꯤꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯀꯌꯥ ꯌꯥꯝꯅ ꯋꯥꯕꯅꯣ ꯀꯌా ꯌꯥꯝꯅ ꯅꯪꯂꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯑꯋꯥ ꯑꯅꯥꯗꯣ ꯊꯣꯏꯅ ꯑꯆꯧꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯅꯣꯟꯖꯕꯁꯨ ꯋꯥꯠꯄꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯔꯝꯗꯥꯏꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯁꯤꯗꯤ ꯅꯣꯟꯖꯕ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 10 ꯆꯥꯕ ꯊꯛꯄ ꯐꯪꯂꯛꯇ꯭ꯔꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯇꯣꯟꯊꯅ ꯌꯥꯝꯅ ꯅꯣꯟꯖꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯗ ꯍꯥꯏꯖꯒꯅꯤ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯑꯗꯣꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯆꯔꯥ ꯍꯦꯟꯕꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯏꯆꯥꯁꯤꯡꯒꯤ ꯁꯥꯔꯚꯤꯁꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯑꯔꯨꯕ ꯅꯠꯇꯕ ꯑꯅꯥꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣই ꯏꯁꯣꯔꯗꯗꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯥꯡꯕꯤꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦ ꯄꯥꯡꯗ꯭ꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯌꯥꯎꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯣꯟꯖꯅ ꯅꯠꯇ꯭ꯔꯒ ꯇꯦꯡꯊꯥꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯒꯤ ꯃꯑꯣꯡ ꯅꯣꯟꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯀꯌꯥꯗ ꯁꯥꯊꯤꯈ꯭ꯔꯕꯅꯣ ꯀꯌꯥꯗ ꯆꯥꯎꯕꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨꯅ ꯇꯥꯛꯄꯅꯤ ꯑꯩꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯅꯣꯟꯖꯕꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯗꯦ ꯑꯩꯈꯣꯏ ꯏꯪꯕ ꯁꯥꯕ ꯀꯔꯤꯝꯇ ꯆꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯣꯟꯖꯗꯨꯅ ꯍꯥꯏꯖꯔꯤꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯕꯗꯨꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯌꯥꯗ ꯀꯥꯏꯔꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯇꯥꯛꯄꯅꯤ ꯊꯃꯣꯏ ꯀꯥꯏꯗ꯭ꯔꯒꯗꯤ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯥꯗꯦ ꯅꯣꯟꯖꯗꯕꯅꯤ ꯇꯦꯡꯊꯥꯗꯕꯅꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯌꯥꯝꯅ ꯅꯣꯟꯖꯗꯨꯅ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯣꯏꯅ ꯈꯪꯕꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯩꯈꯣꯏꯅ ꯅꯪꯕ ꯇꯥꯏ
ईश्वरना हाइबसिदि अइना नंगबु अइगी इचा ओइना लौसिनगनी अदुबु नंगना अवा अना इंथोकपीबा लाइना लाइचत कया अमा नंगना खांगबा ताई नंगबा ताई प्रभु जीशुनचु मखल मखल की अवाना कया इंथोकपीबा कया माना खांगखिबनी इमुंग मनुंग अमसुंग मागी मखुनगी मागी लैकाईगी मीना फावबा माकु याबीखिदे मसी मयाम खांगबगी मरमना मागी थमोय तो काइखिबनी अरोइबा मतमदा मागी हाइजबदुदा थमोय काइबगी मरमना मागी ई अदुना हुमांग इरिक ओइना मागी हक्चांगदा चेंथखिबनी मांगना मागी शबोकसिंगीदमक्ता सिंगलुपकीदमक्ता हाइजबा नोंजबा मोंग अदो अइखोना बाइबल असिदा उबा फंगी अइखोगी हाइजबगी नोंजबगी मोंग असिना नंग अइगी थमोय काइबा मोंग अदो उबा याबनी सामुएलगी ममा हन्नानासु मचिन्नदी फोंदोक्तना थमोय काइना नोंजदुना ईश्वरदा हाइजबदुदा पुरोहित अदुनदी निंगना संग अदुदा लैरिबा पुरोहित अदुनदी यू ngauri boire haina khankhibani adubu hanagi thamoi kaibado magi haijabadudha uba phangbani aikhoina thamoi kairaga nonjaduna haijabasina aikhoigi prarthana gi paukhumase phangba yabani aikhoina khangi angang singnasu makhoigi apambadu phangnana bhonabada kappa lawba ningai toba mawng ado amta khanduna yengbi phangdriba phawba angang singna mama mapa oiba singda haijaba nonjaba taksinba se makhoina toktabani makhoina pamjabado phangdri phawba mimangda oirabasu ikai iki yaudana makhoina hotnabani mamangda taukhidaba ukhidaba mawng ado aikhoina adugumba matam aduda angang sing adudagi aikhoina uba phangbani aduna aina singdupta hangjaningbani prarthana gi paukhumase phangningbagi apamba natraga khawrangbadu leibra adu oitaradi yamna nonjabaga loinana ikaiba yaudana angaubagumna akhangkanbaga loinana thamoidagi ishorda प्रार्थना तौबसिदा पाउखुम फंगबा याबनी दानियल नसु ईश्वरदा थमोय काइना नोंजदुना हाइजबा मतम अदुमक्तदा ईश्वरना ताबिदुना गाब्रियल बु थारक्तुना दानियल दा लौसिंग अमदि पुगनिंग अदो पीखिबनी अदुना काइरबा थमोयना नोंजबसिदा अइखोयगी प्रार्थना गी पाउखुमसे फंगदबनी अदुना मुक जेरेमिया पंदुब 38 जेरेमिया पंदुब 38 पद 9 असिदा अखोय येंसी मसिदा करी हारि जेरेमिया पंदुब 38 पद 9 असिदा हाइबसे कपलदुना हलकनी मखोयना मयुमदा मखोयबु पेलहनगनी अइना ओइगनी अइना मखोयगी लोइनबा अतत्प लैतना चेंथरिबा इचेलदुदा चिंगबिगनी अइना मखोयबु खुदी थीरोय मखोय लिसांग छिटना चटकनी मरमदी इजराइल की मकाद ओइरे अइहाक मपागी मतौ इफ्रेम अइगी इचा अहन्नी मसिदा ईश्वरना हाइबसी मखोय कपना लाकनी नोंजदुना अइगोंदा हाइजगनी मदुदा अइना मखोयगी प्रार्थना की पाउखुम पीबीगनी आइना हाइरी अदुगा पाउखुम अदुदी करिनो आइना हाइबबु मखोयबु तुरेन की इसिंग मपांदा अतिंगबा लंबीदा चिंगबिगनी मदुदा खुदी थीरो याना हाइबा अनिसुबदा ईश्वरना प्रार्थना की पाउखुमजी करम्बा मतमदा पीबी हाइबसिगी मतांगदा लाइसोलेशन नंबर 19 पद 5 दा इखु येंसी मसिदा हाइबसे इबुंगोना सावरबसु मिकुप अमत्तगिनी इबुंगोगी थौजानदु पुंसी सिमगिनी अहिंगदा पी तारबसु नुंगथिंदा हराव तयाम्बा फंगी मरुपसिंग अखोना कप्पा हाइबसे माइ थीरबा मतम नत्रगा खुदोंग थीरबा मतम अदुदा अखोजे कप्पन माइ थीबा हाइबसिदी नंग अइना होनबा याबा मखै होनरगसु कानदरबा मदुनी माइ थीबदी मतम मदुदा अखोयसे कप्पन अहिंगदा पी तारबसु नुंगथिंदा हराव तयाम्बा फंगी हाइबदी कप्पगी मतम मदु लोइख्रबदी हराव तयाम्बगी मतम अदु लाकनी ईश्वरगी पाउखुमदु फंगनी मसिना ताकपदी अइखोइना माइ थीरबा मतम अदुदा ईश्वरगी पाउखुम अदु फंगबनी
कनागुंबा खरनदी खनबा याई मदुदी अखोइना कप्पसिदा ईश्वरना पेनब्रा मरुपसिंग मधुमक्ति नत्ते अदुबु ईश्वरना हराउबसिदी अखोइना माई थीबसे ईश्वरगिदी माई पाकपनी ईश्वरना पामबसिदी ताइबंग पानबगी ओइबा पुंसी मरेलदा माई थीबसिनी अदुगा थवाइगी ओइबा अथुप्पा लंबीदु अखोइना खंगबसे मसी मागी अपामबनी ओटीदा अरीबा वालेबनबसिदा इजराइल सिंहना लामलबदा सर्गदगी मना थाददुना मपुक थलहनखी मसीना ताकपदी अनौबा वालेबनबसिदा जिसुना तलतना मीना हिंगलोय अदुबु ईश्वरगी वाही खुदिंग अदुतना हिंगनी मदुनी अदुना अखोइना पुक लांबा नत्रगा आराम खौरांबा हाइबसे माई थीबा हाइबसिनी अवाबा खुदोंग थीबसे ईश्वरने खोदा नंगहनबनी पुक लामलदुना कंगाउनना लैरबा मतम मदुदा ईश्वरना सर्गदगी मना थादरखिबनी ईश्वरना हाइखिबा मतुंग इन्ना मपुक थन्ना ईश्वरगी मचासिंग अदुबु मांगना पिजखिबनी अदुना नहांगना ईश्वरदा ngaजबसे करमना तमगनी थवाइगी ओइबा लंबीदा चटपसे करमना खंगनी ताइबंग पानबगी ओइबा मओंग सिनदी माई पाकपा ngamdre ईश्वरगी चिंदगी थोकपा वाहीगी मपानतना माई पाकदबनी मसीबु तंबिनबगी दमक्ता ईश्वरना इजराइल सिंहबु माई थिहनखिबनी अदुगा ईश्वरना मागी वाहीदो तंबिनबगी दमक सर्गदगी मना थादरक्तुना ईश्वरगी ओइबा मओंग मतवदो मागी मतिक अदो खंगहनखिबनी अखोई खुदिंगमक माई थीबगी मरमना अखोई अहिंग कया कप्तुना लेनबा मतम यावरिबनी अइसे माई थीरबनी हाइबसे अइना तसेंगना खंगजद्रि फावबदी अइगी प्रार्थनागी पाउखुम अदो फंगलोय अखोई माई थीबा मियोय अमा ओइबा थमोई कायरबा मी अमा ओइबा ताई मसी ओइद्रि फावबदी नंग अइगी प्रार्थनागी पाउखुम अदो फंगलोय अदुना मियोयबना माई थीबसे ईश्वरगी माई पाकपनी अखोईगी पांगल लैत्रबा मतम पांगबिनबा कना लैत्रे हाइना खलकपा मतम माई थीरे हाइना तसेंगना खंजरबा मतम अदुदा ईश्वरना प्रार्थनागी पाउखुमदो पीबीबनी चही 39 चुपना नादुना फमदल लैरबा मी अदुनसु जिसुदा मांगना हाइजबसे इसिंग लेंहनबा मतम अदुदा अइबु पुखरीदा पुथबिनबा कनासु लैजदे अइना लाक्चरिङैदा मी अतैना अइङोंदगी हाना कुमथै हाइना मागी पांगबिनबा लैत्रबा माई थीदुना मही यान्द्रबा मागी पुंसीगी वाफमदो जिसुदा हाइजखिबनी अदुना असोनबा पांगल लैत्रबा पांगबिनबा लैतदुना माई थीरबा मतम अदुदा अइगी प्रार्थनागी पाउखुमदो ईश्वरना पीबीबनी मसीनी ईश्वरगी लंबी अखोइना ngambagi matungi na honaraga mai pakpagi wafamda madugi wakhalda leiriba makhaidi ईश्वरगी पाउखुमदो अखोइना फंगलोय अदुना अखोइना ईश्वरदा ngajaba हवा मता मदुदा प्रभुना कीगनो अई लेरी हाइना मांगना हाइबीबनी नंग ngamdraba natra nahak zero oiraba natra अदु ओइरबदी नंगी मरमना अइगी मतिक मगुना दो फोंगदोकनी हाइना ईश्वरना हाइबनी नंगी हैसिंगबा नंगी पांगलना नत्तना अइगी पांगलना अइगी मतेंगना नंगना माई पाकनी याना ईश्वरना अखोइदा तंबीबनी अदुना अरीबा वालेबनबदा वायनबसिंग पंदुक तरेत्ता गिदोनगी मतम अदुदसु ईश्वरना लानमी अयाम्बा हाइबदी लिसिंग 30 मुक्तो मयुमदा हलहनख्रबा मतुंगदा लानमी चहुम खक्तना अचौबल लानफमदा ईश्वरना महाकपु माई पाहनखिबनी मसिदसु नंगी पांगलना नतना अइगी मपान माई पाकपनी हाइबसे ईश्वरना गिदोनदा खंगहनखिबनी
ꯑꯗꯨꯅ ꯑꯩꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯥꯏ ꯊꯤꯔꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯕ ꯃꯇꯝ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯒꯗꯕ ꯃꯇꯝꯅꯤ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯏꯁꯣꯔꯅ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯕꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕꯗꯨ ꯂꯣꯏꯔꯕ ꯃꯇꯝꯗ ꯄꯤꯕꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯍꯥꯟ ꯄꯟꯗꯨꯞ 2:3ꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯗ꯭ꯔꯈꯥꯃꯍꯤ ꯋꯥꯠꯂꯕꯗ ꯖꯤꯁꯨꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ, ꯃꯈꯣꯏꯒꯤ ꯗ꯭ꯔꯈꯥꯃꯍꯤ ꯂꯩꯇ꯭ꯔꯦ꯫ ꯂꯨꯍꯣꯡꯐꯝꯗꯨꯗ ꯗ꯭ꯔꯈꯥꯃꯍꯤ ꯋꯥꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯒꯤ ꯃꯃꯥꯅ ꯃꯊꯋꯥꯏ ꯋꯥꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯈꯟꯕꯤꯔꯒ ꯖꯤꯁꯨꯗ ꯃꯍꯥꯛꯅ ꯍꯥꯏꯖꯕꯅꯤ꯫ ꯗ꯭ꯔꯈꯥꯃꯍꯤ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯥꯅ ꯖꯤꯁꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯁꯣꯔꯁꯇꯨ ꯂꯩꯔꯤꯕ ꯃꯈꯩꯗꯤ, ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯑꯗꯨ ꯊꯝꯂꯤꯕ ꯃꯈꯩꯗꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯐꯪꯗꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯔꯁꯇꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯐꯪꯕꯅꯤ꯫ ꯁꯣꯔꯁ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯄꯣꯀꯦꯠꯇ ꯅꯠꯇ꯭ꯔꯒ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯂꯩꯔꯤꯕ ꯃꯈꯩ, ꯄ꯭ꯔꯣꯄꯔꯇꯤ, ꯄꯥꯡꯒꯜ ꯂꯩꯔꯤꯕ ꯃꯈꯩ, ꯃꯤꯆꯪ ꯁꯪꯒ ꯂꯩꯔꯤꯕ ꯃꯈꯩꯗꯤ, ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯊꯝꯂꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣই ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯂꯣꯏ꯫ ꯏꯁꯣꯔꯗꯒꯤꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯝꯕꯗꯣ ꯏꯁꯣꯔꯅ ꯂꯣꯏꯅ ꯎꯕꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯗꯣ ꯃꯍꯥꯛꯅ ꯉꯥꯏꯕꯅꯤ꯫ ꯅꯪ ꯑꯩꯅ ꯖꯤꯔꯣ ꯑꯣꯏꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯂꯣꯏ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯗꯨ, ꯑꯩꯒꯤ ꯇꯧꯕ ꯉꯝꯕ, ꯑꯩꯒꯤ ꯃꯇꯤꯛ ꯃꯒꯨꯟ, ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯃꯗꯨ ꯍꯥꯟꯅ ꯑꯩ ꯍꯟꯊꯍꯟꯕ ꯇꯥꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯐꯣꯡꯗꯣꯛꯀꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯑꯩꯅ ꯍꯤꯡꯕ ꯅꯠꯇꯦ, ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯍꯤꯡꯖꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯁꯛꯇꯤ ꯂꯩꯕ, ꯃꯤꯆꯪ ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜꯅ ꯍꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯇꯕ ꯂꯥꯏꯔꯕꯁꯤꯡꯗꯤ ꯅꯪ ꯑꯩꯒꯨꯝꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗ ꯉꯥꯖꯔꯒ ꯍꯤꯡꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯑꯗꯨꯗꯤ ꯏꯁꯣꯔꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯁꯣꯔꯁꯇꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯁꯣꯔꯁ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯣ 2 ꯀꯣꯔꯤꯟ ꯄꯟꯗꯨꯞ 12ꯒꯤ ꯄꯗ 10 ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯕꯅꯣ? 2 ꯀꯣꯔꯤꯟ ꯆꯦꯞꯇꯔ 12 ꯚꯔꯁ 10 ꯃꯁꯤꯗ ꯍꯥꯏꯕꯁꯦ, ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯣꯟꯕꯗ, ꯃꯤꯡꯆꯠ ꯑꯊꯤꯕꯗ, ꯑꯅꯪꯕꯗ, ꯊꯤꯅ ꯑꯣꯠꯄꯗ, ꯑꯆꯤꯟꯕꯗ ꯑꯄꯦꯟꯕ ꯑꯣꯏꯖꯩ꯫ ꯃꯔꯝꯗꯤ ꯑꯩꯅ ꯁꯣꯟꯕ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯃꯁꯤꯗ ꯄꯣꯜꯅ ꯍꯥꯏꯕꯁꯦ, ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯂꯩꯖꯔꯝꯕ ꯄꯨꯝꯕ, ꯃꯥꯒꯤ ꯂꯩꯖꯔꯤꯕꯗꯨ ꯌꯦꯡꯖꯔꯒ ꯆꯥꯎꯊꯣꯛꯆꯔꯝꯕ ꯄꯨꯝꯕꯗꯣ ꯂꯣꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯔꯥꯎꯖꯩ꯫ ꯃꯥꯒꯤ ꯁꯣꯔꯁ ꯑꯗꯨ ꯂꯣꯏꯈꯤꯕꯗꯨꯗ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯃꯇꯝꯗꯨꯗ ꯐꯪꯖꯩ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯄꯣꯜꯅ ꯑꯩꯅ ꯁꯣꯟꯕ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯋꯥ ꯑꯅꯪ, ꯃꯤꯡꯆꯠ ꯊꯤꯕ, ꯑꯣꯠ ꯅꯩꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯐꯪꯖꯩ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ, ꯏꯁꯣꯔꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯐꯪꯕ ꯍꯧꯋꯤ ꯍꯥꯏꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯄꯤꯕꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯀꯟꯈꯠꯂꯤ꯫ ꯏꯁꯣꯔꯒꯤ ꯂꯝꯕꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯥꯖꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯗꯣ ꯃꯇꯤꯛ ꯂꯩꯕ ꯄ꯭ꯔꯥꯔꯊꯅꯥ ꯑꯣꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯗꯨ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯇꯤꯛ ꯂꯩꯕ ꯄ꯭ꯔꯥꯔꯊꯅꯥꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯊꯥꯖꯕꯒꯤ ꯄ꯭ꯔꯥꯔꯊꯅꯥꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕꯁꯦ ꯑꯩꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ
ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯂꯣꯏꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯆꯥꯎꯈꯠꯄꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯧ ꯖꯦꯍꯣꯁꯥꯐꯥꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯡꯁꯤ ꯖꯦꯍꯣꯁꯥꯐꯥꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯍꯨꯝꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯗ ꯄꯥꯡꯕꯤꯅꯕ ꯃꯍꯥꯛꯅ ꯍꯥꯏꯖꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒꯤ ꯌꯦꯡꯂꯨꯔꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯅ ꯁꯪꯗ ꯆꯪꯗꯨꯅ ꯀꯞꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯃꯥꯅ ꯀꯧꯖꯈꯤꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟ ꯄꯟꯗꯨꯞ 10ꯒꯤ 12 ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯖꯕꯁꯤ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕ ꯑꯩꯒꯤ ꯁꯣꯔꯁ ꯂꯩꯖꯗꯦ ꯍꯥꯏꯅ ꯏꯁꯣꯔꯗ ꯃꯥꯅ ꯇꯦꯡꯕꯥꯡꯕꯤꯅꯕ ꯃꯥꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯥꯛꯈꯤꯕꯗꯨꯗꯤ ꯅꯪꯒꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡꯅ ꯂꯥꯟꯐꯝ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯣꯏ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯀꯤꯒꯅꯨ ꯍꯥꯏꯅ ꯃꯥꯅ ꯏꯁꯣꯔꯅ ꯍꯥꯏꯈꯤꯕꯅꯤ ꯌꯥꯝꯅ ꯉꯛꯄꯗꯤ ꯃꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯖꯦꯍꯣꯁꯥꯐꯥꯠꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯏꯆꯧ ꯑꯃꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯦꯏꯁ ꯑꯦꯟ ꯋꯥꯔꯁꯤꯄꯔꯁꯤꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯟꯖꯪꯈꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯎꯕ ꯐꯪꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯁꯣꯔꯁ ꯑꯗꯣ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯊꯃꯣꯏ ꯁꯦꯡꯅ ꯆꯪꯖꯕ ꯃꯉꯣꯟꯗ ꯉꯥꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯍꯧꯕꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯁꯣꯔꯁ ꯂꯣꯏꯈ꯭ꯔꯕꯗꯤ ꯊꯋꯥꯏꯒꯤ ꯁꯣꯔꯁ ꯑꯁꯦ ꯆꯥꯎꯈꯠꯄꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯏꯁꯣꯔꯅ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯕꯤ ꯍꯥꯏꯕꯁꯤꯗ ꯍꯥꯏꯕ ꯌꯥꯕ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯈ꯭ꯔꯕ ꯄꯣꯏꯟꯠ 3 ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯀꯞꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯍꯥꯏꯖꯕ ꯅꯣꯟꯖꯕꯗ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯊꯤꯔꯕ ꯃꯇꯝꯗ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯂꯣꯏꯔꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯂꯧꯁꯤꯟꯕꯗ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯕꯥꯏꯕꯜꯅ ꯇꯝꯕꯤꯕ ꯃꯑꯣꯡ ꯑꯗꯨꯅꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯅꯠꯇꯅ ꯏꯁꯣꯔꯅ ꯑꯄꯥꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯇꯧꯕ ꯉꯝꯅꯅꯕ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯇꯝꯕꯤꯅꯅꯕ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄꯥꯝꯖꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯕ ꯍꯣꯠꯅꯔꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ